अहंबद मरोइब पाउ VC पांडे था अमत छुट्टी पीखरे प्रोफेसर W विश्वनाथ VC की चार्ज पुनब खंगनखरे थवोंग असी सरौनी खोंजंग मखा चथखिगनि हाइरे चाम नत्रबसु अयाम डिमांड पीरबनिना महौसागुम यूनिवर्सिटी की मथौदा हंजिनबिनब चीफ मिनिस्टर एन बिरेना अपील तौखरे अमसोंग नागा की वारशिन पुरक्ट्रिंगैदा मणिपुर की बाउंड्री अमसुंग टेरिटोरियल इंटीग्रिटी द सोकदब लेते हाइबदु यंगशिनगदबनि हाइना राज्य सभा के MP KH भवानंदना राज्य सभा द पुखत्खरे करमजरी ISTB पाउ मीटिंग ताबिरबसिंग तराम नोकचेरी हजि पाउ सनोन पिजरी मणिपुर यूनिवर्सिटी के VC AP पांडे था अमा छुट्टी पीखरे सीनियर मोस्ट प्रोफेसर W विश्वनाथ VC की चार्ज पुनबा मणिपुर यूनिवर्सिटी के रजिस्ट्रार इन चार्ज प्रोफेसर M साम किशोना ऑर्डर थोखरे खोंजंग चंगसिलिबसिंगना सरौ लांगनी याबंगमलोय फोंदोरकले छुट्टी के अयाबा पीबगी चेरोल अदु HRD मिनिस्ट्री की पाउताक मतुंग इन्ननी हाइना रजिस्ट्रार न थोकपा चेरोल अदुदा पल्ली मणिपुर यूनिवर्सिटी टीचर्स एसोसिएशन मुटा की ऑफिस ता पांगथोकपा पाउगी मिफम अमदा जनरल सेक्रेटरी L संजीव कुमार थोकलिबा ऑर्डर असी मिनंबा अमदी मियामबु नमथाक तौबा ऑर्डर नि हाइना लवी मुटा मुशा अमसुंग मुशुगी माइकेदगी याबंगमलोय VC पांडे लौथो हाइबा फिरेप होंगबा लेते ngasi ऑर्डर थोकलिबा रजिस्ट्रार प्रोफेसर M साम केसो यूनिवर्सिटी की कम्युनिटी का समनाद्रबा यूनिवर्सिटी असिदा मसक सुउ उब फंगद्रबा मियोय अमनि हाइना मरा सीबगा लोइनना पांडे कननब होटनबगी महुत्ता इरांग अशि लोइसिनबा अमसुंग महिरोय सिंगी चही मांगदनब होटनबना हेन फगनि हाइखे लखलैबा बीसीना तौरिबा ट्रिक असे तै केनत नते बीसी लखथौनब होनरपसिदा मखन मखागी ओइदबा मिनंबा कया तौरपा अदुगी मखल अमनि थोदोंना असी खोइदा सरप्राइज ओइदे रमदी मोइना नाहनगी मणिपुर यूनिवर्सिटी कम्युनिटी नतना मणिपुर यूनिवर्सिटी प्रजा मयामबु ममित उत्साइदुना ओइदब क्या ngang तौरिबा अदुगी मखल अमनि अलमाइना अखोइ लवी मसिदा इंक्वायरी कर्म मखल की इंक्वायरी हाइबदो अखोइ कैंत कंसीडर तौब ngamaroy only demand very simple demand is removal of BC Professor AP Pandey सरुक याखिबा मुशा की प्रेसिडेंट S जीवन कुमार ना ngasi थोकलिबा असि नुमित हुंफु मंगानी चुबना चंगसिलकपा खोंजंग असिबो करिसु लैतना खलगा थोकपनि हाने लवी मसेंगा पोपोकपदा नत्तना अचाकपा मैदगी हाइजिनबा ओइना थोककनी माकी मथक्ता चपचाना तिगतकनी हाइबगी वाफमसु ऑर्डर असिदा पंदे प्रोफेसर विश्वनाथ मसानासु जून थादा इन चार्ज लोबा ngamloi हाइना अई बचेरो थोककिबा लैबता नत्तना ngasi सु लोबा ngamloi हाइना फोंदोकलंबा लै मुसु मुटा अमदी मुशाना अयाबा पिरोय पांडे हेक लोक थोकत्रिबा फावबा खोंजंग हल्लोय हाइरी मणिपुर पिखरबसिदा थोपदा सुउसित्रबसे दिल्ली दा थोमबा एलाबाद थोमबा गुजरात थोमबा करी ओइरमगदगे मयाम पुनौना याद्रे हाइबसे असेंबली के फोर्थ फ्लोर दा पार्लियामेंट के फ्लोर दा वोट ऑफ कॉन्फिडेंस थांगतबा मतमदा वोट अमखक हेनबा मतमदा माइथीदना सरकार दो डिजाइन तौबिनी अदु मणिपुर प्रजा मियामना मणिपुर यूनिवर्सिटी कम्युनिटी पुनमना मागाइसे मसि सुया यारोनी याद्रबसिदा हौजिमक्ता डिजाइन तौद्रिबा गवर्नमेंट से मसि कंखलगा मणिपुर प्रजा मियामबुदी AP पांडे ने लुम्मी हाइबा सिगम थौंग से कोई तसेंगना स्ट्रांगली कंडेम तौई अदुगा लोइना कोई खोंजंग मा लखोक तुबा हनमनाइदना मणिपुर प्रजा मियामगी माइरै खुनाई की मटिंग लोइना कोई संसंगने हाइबा अदेपा फिरेपतुमा ngasi प्रेस मीडिया की थोंग लाउथोक चरी मसिगी वांगमना खंगना इंडिया गवर्नमेंट सिगम ऑर्डर मा थोंगसलबसे मसि लो बुसिंगनबने हाइबसे मसि थमजगे अन सिगम चनबा यादबो ऑर्डर से चनबसु यारोय मदुगिन मद होय खोंपम नाम हनदना कोई लेपदना अरोय पुम थेंगना अमरोंदा मणिपुर यूनिवर्सिटी के हौजिक ओइरक्लिबा फिल्म मसिकी मतंगदा चीफ मिनिस्टर एन बिरेना पाउगी मिफम पांगथोक्तुना खोंजंग चंगसिलिबसिंगना पामलिबा डिमांड चाम नत्रबसु अयाम डिमांड पीरबनिना महौसागुम मथौदा हंजिंदुना महिरोइसिगी पुंसी कनबिनबा अपील तौरक्ले चीफ मिनिस्टर की सेक्रेटरीट डेप्यूटी चीफ मिनिस्टर YJ कुमार अमदी रेवेन्यू मिनिस्टर कराम श्याम यावना पांगथोखिबा पाउगी मिफमदा चीफ मिनिस्टर ना यूनियन HRD मिनिस्ट्री ना लोकलप खोंगथांग असि तरामना ओई फैक्ट फाइंडिंग टीम ना थिगतपदा अयाबा VC की मथक्ता लेरिबा चार्ज सिंह खंगदोकनबा होटनमिनसी कनागुंबा अमबु मरालगी चेराक पीबा हाइबसी एक्ट
rule amadi procedure gi matung ina chathaba tabani government asina hiram asigi matang da takshin baleptri haujiksu Delhi da leiduna takshili government ki maikai degi hotna bayaba hotna ribashida khongjang changsiliba singna sogat piduna mairu shingi punsi kanana hotna biu hairi karigumba Professor W Biswanath na charge law habe yadrabadi kari togani haina paumi sina hangkiba wahangi paukumda chief minister na soidanamaki Professor Biswanath charge logani atubada MU gi fibam mahusha gi fibam da hanjinna bahotnagani haiki sida lebiri basatagi communities adu wazagi community mayam punamangna satha biramba strike si handok piu haidana madu appeal tawjari investigation tawbada adagi satra singi academic atmosphere gi parikha haidokpagi karigi tawbada kaiba bidanaba state university natabanina aikoina samjaba aikoina tawjaba ain na tawbu yadabanina Central University ki ek law adu ki matungina tawbunina madu ki procedure do lapses leitana ba akoi punamak law abiding citizen ni amuka hena Manipur University gu madalai biri ba laila su heirabi oza professor sing adu satra sing adu ba ek rule do bi kai khumna boina procedure do sumna sala lagai koina pami ba pandum su fangna na bahona minasi haidana sima appeal tawjari Assam da NRC ki final draft form khibaga loinana state asida mi painingai oriba fibam gi matangda chief minister na final draft list asi phongdringa gi mangoinana more mau amasung churachandpur na chingbada jackson thaurang lokhatle masigi mathakta flight mi top changlakani haibagi paw leibadagi airport su police check post ama hangdoktuna yengshinbagi thabak chathari state amadi district level da committee semduna yengshinbagi thabak chatharagani masida CSO singnasu yahonnaba thaurang tauri haiki even mau jiri gide koi hana police station ba extra hang doktuna hi pi dina tawre another extra koi mi thajan gare huji ko rei ba pium sida state government na committee ni khak thu bogi oina committee ni khak seme hairu committee si amana government gi oiba state level monitoring committee ni ani suba committee sina DC gi level maram di koi even darkar leiragadi huji ko rei ba pium sida koi village wise mikok thibaido madu bhaugi possibility lakpa yabagi pot laiba village wise aduna koi lambi da lakpada yam ka hena check tawbadagi checking kari kanbadagi sangakpa pharakta aduna flight ki through laknai haibagi chingnabagi information khara laibadagi koi ngarang mathang nahandagi Imphal airport ta akhanaba manungda koi police check post ma hangre Nagagi aroiba watershed ama puraktringaida Manipur gi hauzik leiba boundary amasung territorial integrity da sokodaba leite haibadu yengshingadabani haina Rajya Sabha gi MP KHH Bhavanandana Rajya Sabha da pukhatkre ngasi chatakhiba Rajya Sabha gi mifam gi 0 hour da KHH Bhavanandana Manipur gi hauzik oriba issue singa mari leinana ngarang state sin ba thungna ban kaukre masi India government amasung NSN IM gi marakta taunariba peace talk ki matangdani watershed asigi agreement article 371A chanhalakani haibagi Jingnaba miyangi wakhalda ama pak sanale heli wakhololasi peace talk asigi interlocutor na puthorpani amasung masi paikhatning bagi mahaki apambasu leiribani adubo masi Manipur amasung awang nongpok lamdamda khwaidagi sathiba fibam ama lakhallagani maramaduna aroiba watershed ama laktringaida state ki leizariba ngamkai amasung apunbagi shaktam kairoi haibadu yengshingadabani hauzik leiriba political amasung administrative structure compromise tawroidabani state government amasung stakeholder khudingmaki ayaba logadabani haiki Lagliba Independence Day ga mari lainana mangoinana pamdaba thodok thoktanaba police na kanba mongda Jackson Thaurang lokhatpa hore more commando gi DSP Thomas luchingba team amana Indo Myanmar gate number 2 dagi horaga India amadi Myanmar ani gi ngamkhai gi saruk singda patrolling chatuna 15 August ki thauramda pamdaba thodok sing thoktanaba hotnare ngamkhai gi saruk singda lairamba chingneningai oiba miyoi sing wahang pahang tawbagi thabak chathake gari sing check tawbagi thabak su kankhatre amaromda Indo Myanmar border gi saruk singda Myanmar rom dagi more romda mitop changsilaktanaba more commando singna akanba mawngda Jackson Thaurang lokhatkre Indian Constitution ge Article 371 Clause A Manipur da namduna chadna hanaba honaraklabadi Manipur gi miyam ga loinena aikhoi Bharat tagi tongana tanaba firep lawrakpa yai haina USN gi President Sunil Karam na phongdokre wafam asi ngasi apunba maira paibi lamboi khongnang khongna senduna lamboi khongnang khongda Article 371A amadi mashiga manaba Act Parliament pass toba yaroi haina chathakiba wakat mifam amada phongdokhibani magna makhatana Manipur da lairiba political party sing amadi MLA
humfuna lakadoriba August 10 pangthokadaba akhanaba assembly session da article 371 clause egi matang khanaduna ruling opposition khaidana chapchaba warep ama logadabani ngarang framework agreement ki matang da UCM amuko amadi CCSK na chathakiba general strike ta lamdam mashigi miyamna mapung fana saruk yabikibagi damak thagap phongdokhe Bharat Sarkar na Manipur gi apunbagi saktam da kairak payaba khongthang ama oina Manipur da article 371A chana hanaba hona bahaibasi yaba ngamloi karigumba namduna chana hanaba hona raklabadi Manipur gi miyam ga loinana ningtamna leijaramba Manipur Bharat tagi amuk hana ningtamna bagi firep laurak payai haiki Lengangna anda kilak libat August ki tang tarada special session kaurakan da framework agreement ki manung da content yauriba article 371A gi matang da special session sida opposition rolling punna phamina rakanda masida ekhoi yam thoroughly khanara matungda lebaki article 371A se Manipur da extend to yaro amasung parliament pass to yaro habisigi assembly da yam kupna nainabiu MLA humpu gi chaurba daita adu tasena lebaki damta uthokpiro government of India mas Manipur government na achet pa phirep amagalona article 371A amasung masigi manabase parliament tonba yaroi adu greater Nagaland gi oiba wafam singa se masi puchlo puchu yaroi lenga ani leiba yaroi special status piba yaroi habise Manipur miyamna appeal tore Wakat mifam aduga mari lainana Manipur gi akpunba saktam kaiba yaroi Indian Constitution gi article 371 clause A Manipur da chatnaba yaroi amadi long live Manipur haibana chingba kholau kayasu lauki Ningthokonggi Loktak project ke koibada Maira Paibi Ima Ibel amadi Mahairoi Singna ngasi nuidang Manipur gi ngamkhai amadi Manipur University gi hauzik oriba fibam gi matangda Maira gi khongchat chatkhre fibam amatada Manipur gi apunba gi ngamkhai kaiba yaroi Manipur University gi Vice Chancellor Professor Pande lokthoknaba dabi tawkhe Border issue gi matangda Minister of State Home Kiran Rijijuna Rajya Sabha da thamkiba wafam house amasung Manipur miyambu lana lamjing bani haina UCM na kan yaningdaba phongdorakle Committee gi IPR Secretary na thorakpa Cherol amana India na Myanmar ga marup shanana bahona bada Manipur gi ngamkhai gi saruk sing asida lam pithok khibagi mayokta Manipur miyamna India gi mathakta hoba miyam gi ihauni masibun na thaiduna Home Minister khangna Parliament lana pau tamshinduna issue asibun na thaina bahona bani haina lawe hojik thokliba wathok ashi loishin gi haiba tarabadi tha amagi matungda soidana lakan hairamba Surveyor General of India kangbu adu laktuna apunba boundary gi agreement border demarcation amadi Dereditation ki thabak sing kupna hangatna yengminnaduna loishinnaba honaba tangai fade madunatana namshinduna miyangi wana thaiduna thamlaga namfuda loishingani haiba tarabadi Manipur miyamna India government ki mayokta akanba ihau hauduna aikoi gi ngamkhai aikoina ngakchabagi thabak lokhatpa yai hairi Kiran Rijijuna Border Pillar 81 hana yunglamba mafamdagi hongdokpa laite haibasi aranba statement ne House Pulana lamjing bani haina CPI Manipur State Council na phongdokre Survey of India gi Lieutenant General Girish Kumar na ground reality ubadagi mari laina bache chang amadi khutsu khulai khudingmak puraga tha amagi manungda border pillar gi issue makhata na yengshilagin haina phongdok lamkhibani adubo official asina Delhi thadok lamdaida pillar asi hongdok hongjing tauba laite haina phongdok lamba asisu Manipur miyam na yaningde Manipur gi lam Myanmar da pithoknaba honarakliba New Delhi gi mathakta miyam gi akkanba khongjang ama changsinba tangai fadre haire Kiran Rijijuna Border Pillar 81 hana yunglamba mafamdagi hongdokpa laite phongdokhiba Manipur miyam gi oina achoba maithiba amani haina Socialist Students of Manipur Proletarian Feminist Movement Manipur amadi Socialist Women Association Manipur na phongdorakle Kiran Rijijuna Rajya Sabha da phongdokhiba wafam asi chumi natraga lali haibado mek shengna khangnaba BJP na handak chathakiba survey team na pikhatkiba report adu August 10 fawbagi manungda miyam da khanghangadabani Parliament puthokhiba wafam asi Manipur miyam na taraina lofam thok te hairi paugi marak thatna tema break ama Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target kasi na loy krabadi. Ado di ma. Amo hanong na panglaro. Asum tong na mango season na chat krabada. Adum hai na Winkies mango sushi roll su. Adum panglaro. Kange da na. I think we should run at once. Winkies Swiss roll. Yam turabo. Pushibu Winkies am tadi piu dana.
Quick zone gidi Tatis College di. Mamal suma phang kuding cham mane yo suma ngaro pista salabni na. Adu suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yo disin bayar. Dudi sanagi mohut yang na sin bayar andre. Job vacancies. Classic Hospitality Training Institute, Rims Road is recruiting the following posts. Business Excellence Assistant Manager, Housekeeping Trainer, Food Production Trainer, Food and Beverage Service Trainer. Interested candidates meeting the above criteria may submit their CV with recent passport size photograph. For details, contact Babina Diagnostic Building, 3rd floor, Rims Road, ranjita@classichotel.in. Phone number 03852415592. Indian Institute of Banking and Information Technology IIBIT is now in your hometown. Prepare yourself to get your dream banking career with the leading institute of Northeast with a record of 7,000 candidates. Free IBPS or PO coaching available. Last date of registration is 3rd August 2018. Please contact 8974875055. Manipur Small Farmers Agribusiness Consortium na sinduna numit humni chupna chathagadaba Integrated Farming System Processing and Marketing of Farm Producers ki training program Hotel Classic ta hogdokre. Hogdokpagi thoramda Manipur Sarkar ge Additional Chief Secretary Agriculture Lethogin Haukip, Agriculture ke Director PS Rajendra Singh, Deputy Director Dr. SR Singh amadi Manipur Small Farmers Agribusiness Consortium ge Project Coordinator MS Khaidemna maroba miyoi sing oina sarok yakhe. Tharanga mari Lainana Additional Chief Secretary Lethogin Haukipna Department and Lomi Singi Tangai Fadaba Khwaidagi Maru Oibadu Tidokminaba Tangai Fade Lomi Singi Tabak Toriba Minor Irrigation Horticulture Sericulture Fisheries Amadi Agriculture na Tingba Department Singna Lomi Singi Yaifana Tabak Kya Paikatlabasu Potok Hengat Hanbangamdri Department Amadi Lomi Anigi Marakta Afabamari Lainada Bagum Tauri Haike Agriculture Padi Nataga Poshu Bungata Oina Khaleba horticulture lady, fisheries lady, sericulture lady, beekeeping lady, veterinary lady. Atunina, farmer developed together the government as a department cases of Muka converse to farmer to Chaukan. Director Rajendra na faunataba pothok puthokna ba Agriculture Department na lupa crore chani rongi maize project paikhatna ba Agriculture Minister na sem saba loire lomishina thabak ningchina paikhatrabadi lisingani kunithoi da hana puthokli ba puthoki mathaktagi saruk ani hengatna ba hotnari ba si yobu ngamgani thajade haike koida yam chori ji phauji ju quality ko yow tri ko jiksi yam hafasa ke tosan bai ke nom yaure ba humde winowing to de koida dagi phajna drying to de koida hobe double season su hobe ko no ita sele lom da jida adu leire ga su kitang thawaya na first sing no hum kan phajana kangal kan maru si lead oi deba ko lead na puthora ne de next year tam thar ni arma jo kan ngasai gi pot puthokla thoi pot su quality yaure problem leire adu masida ma jiksi ko me ta bi kre bisan bari berujan implement ma khada kan puthoi sa house si ju quality yo de ma pangi pot me am si ano ko variety me am si ka beta ko si am wa di adu yari gi quality pe pot ko posi puthok kan da koi bedo ji jor kan posi yo daga di koi farmers income si 2022 da ban da bring tong ne si mai pa sungong Manipur ki Mahiroi Singh amadi Miyam ki brain oiriba MU amadi Manipur kanana bagi damak political party singi luchingba sing yauna silent rally ama hayeng chatlagani haina veteran politician Okram joining asi mahakimiyum da paumi sing unabada haikre Manipur University kandaba yadabana political khenaba thamdana rally asi chatkadabani rally asi kawadagi hauraga MU gate hauji hunger strike chathri bama fam fawbo chatkani magna makhatana MU gi VC pande miyam na pamdre atubada loktho haiba yadrabadi BJP dagi maru oiba miyo kya Safe MU Safe Manipur gi damak khalaga toklakhigani haiki state government na mahirukya awaba nanglaba fawba state na karimata tawba ngamde haiduna laithopasi laibak thibani aduna state asi kanana ba go to village go to hills ki maikai toklaga go to MU da punna lakpana chungani
अथुबदा MU गी सॉल्यूशन अमा लाकनबा पुमनमकना सोशल मूवमेंट असिदा सरुक याबियो कनागुम्बा खरना MU गी VC लोकथो हाइबा दाबिदा नाथैनबा तौरकलबदी यामना लाइबक थीबनी हाइखी यूनिवर्सिटी दा अखोगी स्ट्राइक तबसी नुमित हुमपुगा निथोय हुमदोइनी सुरे हुजी बावदा अखोई वारोई सलसी पोरकनबगी सब साबा माइकई अमददी अखोगी संजनबा उदी अखोई हुजिकी लैरिबा यूनिवर्सिटी की वाथोक सिदैदा करिगुम्बा कांदा कनागुम्बा कांबु करना है यूनिवर्सिटी की वाफमदा राजनीति प्लेटफॉर्म उन्थोक पिगनु है अखोई हुजिक तौरिबा हायेम चकदरिसे असाय अखोई लेपखिबा वारेपतो अदुगी मतुंगिना मणिपुर लैरिबा पॉलिटिकल पार्टी पुनमकी रिप्रेजेंटेटिव नत्रगा लुचिंग मयाम गावी हो मदाइदा अखोगी राजनीति की खुदोंग चाबा प्लेटफॉर्म मोन्थोंग नत्ती बॉर्डर पिलर नंबर 81 दा लमगी चेतनब लेते हाइना MOS होम किरण रजिजुना पीखिबा वारोल मणिपुरी सिंगबु थवैदबा अमसुंग नमशिंदुना थमननब लिसांगसिना चथरकपा भारत लेंगा की थौंग अदु मयक शेंगना उत्पनि मसिगी मायकता AIYF अमसुंग AISF ना नॉन डेमोक्रेटिक ओबा खोंजंग चंगसिलगनि हाइख्रे ngasi इराबोट भवन दा ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल अमसुंग ऑल इंडिया स्टूडेंट्स फेडरेशन मणिपुर स्टेट काउंसिल का पुन्ना पांगथोकपा पावगी मिफमदा AISF की स्टेट सेक्रेटरी KH रामेश्वरना मणिपुर की लम मंगहन बिगनो हाइदुना डेमोक्रेटिक ओबा खोंजंग चंगसिलकपदा मणिपुर अमसुंग सेंट्रल लेंगाकना ताशिनदबा अमसुंग नमशिंदुना थंबा हाइबा असि मेडिक पिदगी मैजावी ओननब शिनब थोंगनी हाइरे ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल के प्रेसिडेंट M सोमरजितना जुलाई दा बॉर्डर पिलर नंबर 81 की इशू मरी लेना मियाम की ओइबा खना नैनखिबदुगी मतुंग इन्ना मणिपुर की लम मंगहन बयारोय लेंगाकना चपचाबा थबक लौखत्पियु हाइदुना मणिपुर लेंगाकता खंगनख्रबा मतुंग जुलाई 15 दा लाखिबा ममुंगतगी ओइबा सर्वे टीमना मतिक चादबा रिपोर्ट पीरगा MOS होम किरण रजिजुना पार्लियामेंट बॉर्डर पिलर नंबर 81 दा लैंड डिस्प्यूट लेते हाइखिबा असिमक मणिपुर की लम मांगखिबदा इंडिया लेंगाकना करिशु खंदे मणिपुर मियाम की इशू थवैदे हाइबनी मसि यानिंगदबा फोंदोक्तुना मरी लेनबा डिपार्टमेंट थोंग लोनचिनबा अमसुंग हेना अकनबा खोंजंग चंगसिनबा वारेप लौरे हाइरे स्टेट अमगी बाउंडरी बु कमते थवैदना स्टेट होम मिनिस्टर पाइबिरिबा मिनिस्टर किरण रिजिजुना ngasai हाइबा पिलर नंबर सी लांदे जुमना दुम युंगी हाइबना चिंगबा कोई ओना तैनबा मोंगदा पार्लियामेंट मेंबर सिंगी ममांगदा मणिपुरी प्रजा की अपामबसिबो अरानबोइन उहल्लकांदा ngasai gi mana heta kemta ahongba leite achumbane na phongdokpasi मणिपुर प्रजा बु थवै उसितबा असिगुम्बा नॉर्थ लैरिबा प्रजा सिंगबु थवा सादबनी भारत की मरु ओरिबा अदुगुम्बा सभा अदुदा मणिपुर खारिबा भारत के अवांग नोंपोक चिदाइदा लैरिबा बाउंडरी की एरिया ओरिबा मफम असिगी हाइबा लैफम थोकपा एरिया सि चपचाना पुथोकपा ngamdaba adu thawaidabu mayek seng ulde MOS किरण रिजिजू की स्टेटमेंट बु यानिंगदबा फोंदोक्तुना महाकी मितम मई थाखी फ्रांस न साबा राफेल एयरक्राफ्ट लेबगे चौबा सेंफम नरेंद्र मोदी न लुचिंगबा बीजेपी गवर्नमेंट ना लाना सीजनरे मसे डिफेंस की ख्वाइदी की चौबा स्कैंडल नि हाइना कांग्रेस न फोंदोखरे ngasiam PCC की ऑफिस त पांगथोखिबा पाउगी मिफम अमदा जनरल सेक्रेटरी KH देवब्रतना UPA ना लिसिंगनी तरा निथोगी दिसंबर थादा राफेल एयरक्राफ्ट लेननबा इंटरनेशनल बीट अमा हांगदोखि मतमदुदा एयरक्राफ्ट अमममदा क्रोर चमंगा का कुंतरुक दशमिक अमा अपुनबा एयरक्राफ्ट कुंटा तरुक की ममल क्रोर लिसिंग तरा निपाल चमापन निफु ओइखि मदुगी मतुंगदा यूनियन गवर्नमेंट नरेंद्र मोदी न लुचिंगबा बीजेपी गवर्नमेंट लाकपदगी हाइरिबा एयरक्राफ्ट लोबगी थबक पुमनमक मखा समथखि नौना पारिबा बीजेपी गवर्नमेंट असेना एयरक्राफ्ट कुंट्रा तरुक लैननबगी अपुनबा सेंफम क्रोर लिसिंग हुंफु चामग निफु मंगादा डील तौनकी हाइबगी लिसिंग अनि तरा तरुकी डिसॉल्ट एविएशन गी एनुअल रिपोर्ट मयक सेंगना पल्ली कांग्रेस की मतमदा यानरंब सेंफमदगी बीजेपी गवर्नमेंट ना क्रोर लिसिंग निफु माथोय चनीगा मंगा हेंगतना मियाम की सेंफम लाना अरेंबद चादिंग तौबनी चही अहुम खरा हेनबा सिदा असुक याम सेंफम हेंगतलंबा हाइबसी यामना चावना मिनंबा अमनी हाइरिबा स्कैंडल असि कांग्रेस पार्टी ने यामना कुपना थिजिलबा मतुंग द फंगलकपनी अहेनबा सेंफम असि एयरक्राफ्ट असि लैननबा होनबदा थर्ड पार्टी सरुक याहंदुना ऑफ स्टेट कॉन्ट्रैक्ट अमा हापचिंदुना क्रोर लिसिंग कुंट्रा हेना अरेंबद मांगहनबनी हाइरिबा एयरक्राफ्ट असि लेबगी मतंगदा प्राइम मिनिस्टर नरेंद्र मोदी ना सिक्योरिटी की कैबिनेट
कैबिनेट कमिटी की अयाब याउदना महाकी लनाई ओइबा मथंतगी वाखलना एयरक्राफ्ट असी लौननब होटनरंबनी बीजेपी गवर्नमेंट एयरक्राफ्ट असी लैननब होटनबदा अचौब ड्रामा अमसु चथरे एनडीए गवर्नमेंट मियाम की सेंफम मांगहनबत नतना मियाम दसु चाउना मिनमले यूपीए की मतमदे एयरक्राफ्ट लैबदा पार्लियामेंट मयेक सिंह रिपोर्ट थमकी अदुबो बीजेपी गवर्नमेंट असिदी प्राइम मिनिस्टर अमदी डिफेंस मिनिस्टर ना फ्रांस ना साबा राफेल एयरक्राफ्ट लैबगी असेंबा लोत्सली हाइना मराल सीरी Commercial cost है सुनाई हाइदर लेबर से लेबा की चिंगनिंगाई नि procure number 1 procurement द procedure थुगाइदे price सु मोइना unilateral decision लौरे अमुता तो किधर कोई स्वाइदे करोड़ में निकी टेंडर थबाउदा limitations मैम लेरे लेबा के स्वयं चाहुबा serious होइबा strategic होइबा so important होइबा अखोई की asset हाइबदाई 60,000 crore की asset सागत बदा near about 41,205 crore से public money से मांगल दना होजी की राफेल की लेबा कांदा 60,145 crore चंगदा 41,205 crore misuse तो बस है मसी यानिंग दबा फोंदोक पदसु खुमसु खुमदे अदु ओइदबसु ngangi parliament su mislead तवी नोम पुनमक थुगारे लेबसे होजिबो तुमिना लेबा नरेंद्र मोदी गवर्नमेंट से public interest ता वर्क तौरिब्रा private interest ता वर्क तौरिब्रा लंगथबाल एसीगी मनुंग दलैबा ग्राम पंचायत अहुम प्रधान अहुम ngasi बीजेपी दगी तोकले हाइना लाउथोखरे मसिगी मतंगदा वेटरन पॉलिटिशियन ओक्रम जोयगी युमदा पाउमी सिंग उनबदा प्रधान सिंग असना फोंदोखिबनी ओक्रम चिंगल जीपी की प्रधान अमदी लंगथबाल मंडल बीजेपी की जनरल सेक्रेटरी एरंबा टीएस गुनेश्वर ना मखोय अहुम हियांग थांग जीपी की प्रधान गोलमई रॉय कबुई अमदी माइबम लेकाई जीपी की प्रधान एनजी कुंजरानी देवीनी बीजेपी मणिपुर प्रदेश की प्रेसिडेंट द पार्टी की प्राइमरी मेंबरशिप की तोकनबा ngasi जेपी संखरे हाइरे गुनेश्वर मखा तारदुना बीजेपी ने स्टेट असिदा अवोनबा अफबा अमा पुरकनी हाइबदगी पार्टी से यावरुबनी अदुबो मदुगी ओना तैनबदा थबक तौरकपदगी बीजेपी दगी तोकपनी हाइखे सरकारदगी यामना नुंसिबा मी अमा यंगतबसिना मरम वरकांदा बीजेपी लंगथवाल मंडल मुतपकांदा अइना पाइजरिबा जेन सेक्रेटरी अदुगु मंडलगी मुतपदबुदी यावरे अदुबु प्राइमरी मेंबरशिप तगी कोई तोपा मथौ तारप मरम नंगसी से भारतीय जनता पार्टी की प्राइमरी मेंबरशिप तगी तोक्चरे हाइबसे मयम प्रेस इसिनाउ सिंद लॉकटोक्चरी मणिपुर पीपल बिल लिसिंगनी तरा निपाल दा बेस यार लिसेमगा चमापन यांखै माथो ओइबगी मायोक्ता जिरीबांगी लाल पानी बाजार दा वकत मिफम चथखरे खोंगजंग अदुदा अगलापुर अमसुंग चपानगरगी नुपी चामरुम न सरुक याखी थौबाल डिस्ट्रिक्ट लेरिबा डिफरेंटली एबल ओइरबा सिंगापुन बथौरम अमा यूनाइटेड यूथ्स क्लब खंगबोक मैशनाम लेकाइना खुंदोंबम दिनेश की तिंगबांग लोइनना क्लब असि कैंपस द पांगथोखरे थौरम अदुदा टीएच जादुमनी खंगबोक जिला परिषद मेंबर टीएच राजमोहन प्रधान माला अमसुंग केएच दिनेशु सरुक याखे मिफम अदुना डिस्ट्रिक्ट असि की ओइबा डिसेबल एसोसिएशन अमा सेमनबा यानाबग लोइनना अचंब खुदोल अमसु तमखी एमसु नपुंग तरानिथोय की जनरल स्ट्राइक कौखरे हाइना सोशल मीडिया दा मियाम दा चमम नबा याबा तोकना अमा संदोकलिबा असि लाइबक थीबनी हाइना एमसु की प्रेसिडेंट मंजित चरांग थेमना फोंदोरकले महिरोय लुप असना जनरल स्ट्राइक कौब लेते ममांगै की अरिबा पाव अमा नौना पुथोकलगा अरानबा मवंग दा संदोरकलिबा असि थवोइना तौगे हाइना कनागुंबा खरना एमसुबु मिंगचत थीननबा होनरिब्रा हंगलकले पावगी मरक तत्ता तेंबा ब्रेक अमागा I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo. Punshibu. Winky samtadi piudana. मियोइबगी नुंगाइनब सिंबांग जरिबा अइबु मफम चादन लंथोपिजुना महौसागी कलदा अकाइबा पिहनबत नतना अइबु मियोइबगी यकनबनी हाइबिरे ngасidi मणिपुरदा एनजीओ अमा थोरक्तुना अइबु मफम चाना थंबिनब सेनबिरे सिजनब लोयबा मतुंगदा अइबु स्टोरेज टिंग असगी मनुदा थादबियु मदुना अइगी अनौबा मपो अमा पोक्तुना अमुक हन्ना मियोइबा नखोइगी मतिंग अमुक पांगजगे नते चटलगेबा प्लीज आई चटलगेबा इलेक्शन की मतलब लेखबदी अदुदि मा अमु उनब फंगरो असुम तौना मैंगो सीजन चटखबदा अदुम हाइना विंकीस मैंगो स्विस रोल्स अदुम फंगलरो खंगेदना जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोकथरकपा
tumba chaba yarakta khong hamba nungarakta singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. National Handloom Expo 2018-19 Manipur yauna India gi mafam kayada National Handloom Expo 2018-19 pangthok charagani. Kolkata da lakliba July gi tang 38, Delhi dana lakliba September gi tang 15, Manipur gi oina Imphal da lakliba October gi tang 18 amadi Nilakuthi dana lakliba October gi tang 15, sponsored by Development Commissioner for Handloom Ministry of Textiles, Government of India, Sinja Langjariba Amadi Pauzianjariba, Directorate of Handlooms and Textiles, Government of Manipur. A magic mix of chocolate and vanilla marble cakes from Winkies, the cake specialist. Break matung da mukan taram nok chiris makata bapao. Pumlen Pata Sangagi Conservation Reserve amat thamnanaba government na pakhalapa khongthang gi mayokta Pumlen Pat ki akoibada mafam singda khundariba miyamna wakat mifam ama hianglam kendra gi manung chana leiba tok poching bazar pangthokre pat asige akoibada tariba miyam ashukki matik mat wan hingbani nupa singna nga faraga nupi singna nomugi afangba loklei pulei thangjingna chingba hekluraga pat asigi mapaldagi hingbani Fibam asida government na lokhalakliba khongthang asida miyamgi hingnabagi lambi thadatpani phongdokhi Pumlen Led Development Organization ki Secretary S Sunilna Pumlen Pat Sangai gi anishuba home oinaba sarkar gi khongthang handoklaga kebulam jaw asi oina fajana sengatpana phaba oigani miyoi lishing ama henbagi chakhau thadatpige khanbiganu haikhe Pumlen Pata second home oinanabagi damakta thadad garoriba senpham sing asina kebulam jaw sengkat piduna kebulam jaw Sangai gi pongnafam oiribasida adugi matik chaba afaba haidi sangai na hingbada nungai jaba mafam ama ohenbiu haiba wafam asi thamjabaga loinana Pumlen Party miyoi lishing kaya gi punchi hingnanabagi lambi pibiriba adugumba pat amani adona miyoi lishing kaya ama kangaun aduna manga doribani madu munna khanthabiraga Pumlen Party pat oina kanchi Senapati District ki Mau Maram Sub Division ki Manung Chanba Tingsom Khuno amadi Tingsom Center da ichawna lofom kaya marung amang ata thokan bagaloina na lambi thong akai atoi thokan khre punna ekar chatruk rong gi lofom amang ata thokan khre chingning khaibadagi khul samnaba lambi sing tatpagi mathakta mahei marung kaya marum su amang ata thokle mari lainabo authority na amang ata thokraba mafam sing yangshin biduna pangbe aba mateng pangbina ba pukning chingsilakle Hi tongduna lokta kengba nupi ama Iraq na badagi laikhidrabi nupi asigi maming Lalrampui chahi taramapal apokpa laikhidraba kansa Mizoram dagi Sarchi Bazar dagi Churachandpurgi Salem Vengta leiba machigi yumda leibane ngasi mamanaba amagi mapok numitki nungaiba phongdokpo ina mamanabi kharaga Sendra Koirshu haina laklaga hi tongbani mahak isingda takhibadagi khudakta hi service toriba miyamna chongthaduna mi kanbagi thabak chathakhi isingdagi mahak lokhalaba matung CHC Moirang Pukhatki adubo Dr. Nasina Pukhalakle haina phongdorakhe Jalerung Naga Customary Arts Culture Research Society Tamenglong na sinduna Pukfa Festival Tamenglong District Headquarter da pangthokre nat ki chatnabi ma oina chahi asigi mahimarong marang kaina loknanaba khudam changdam yengbaga loinana ahal laman singda wayu pithakpana festival asigi mapung oiba saktam oikhe ngasigi thoromaduda ADC Tamenglong gi member Charles SDO Tamenglong kacham 55 gasu sarukyakhi Numit humnigi mamangdagi more amadi masige koibada nongkan na chubana maram oiduna Imphal more lambigi lokchaw area amadi khudeng thabi khuldagi kilometer anirom chatlaga leiba mafam anida chingning khaibadagi pungkhara lambi fauna rudre panduna leiraba gari singi miyoi singna chingning khaiba adu gari lanthokpa yanana ba semlaba matungda gari sing lanthok hankhre Chahi asigi February gi tang anida sakhangdaba singna Indo Myanmar Workers Forum gi level Muhammad Khairu Rahman Kauba More Ward number 5 dagi miyoi ama nongmaina kaptun hatkiba thokdok adugi matangda ex gratia oina July gi tang 13 da laikhidrabagi apokpi gi bank account da sarkar gi maikai dagi lupa lakh manga hapirakpabo Indo Myanmar Workers Forum more gi President L Polindrona thagappa phongdorakli Technopal gi DC A Tombikanta amadi SP Dr S Ibom Chan hotna bibagi damakta nungaiba phongdorakli Hauki bahing da leptana chukiba nongna Kakching district ki Kakching Kairak amadi wawagai fauduna cheliba Segmai Turel gi imai khudong tiba thaki mathakta chele Segmai Turel gi mathakta saba Kairak dam gi saruk kharadi torwan pathaduna ising chele haire
Kabui Mothers Association ki President Kakom Lunglu Kangmai Lekidabada Manipur gi Ningthau Laishemba Sana Jauba Amuko Jalerong Union Assam Manipur amasung Nagaland Protection and Reservation Committee Manipur amasung Ireibak Inat Chanura Loina Silona Awaba Fongtokre Hauzik Sanabagi Pau Directorate of Education S. Sinduna Numit Mangani gi Mukna Workshop kam Residential Camp ama August Mari dagi Nepal Fauba Kumalampak Sports Complex ke Kangchang da Pangthok lagani Jet EO Singi Kutangda District Sing dagi Ming Pikhala Kraba Singna Tha asigi Mari gi Nungthilpung Ahom Fauba gi Manungda Teachers in Charge Sing Yauna Kang Sangda Report Taurana Bakhangali United Amateur Muay Thai Association India ki Makada Maharashtra Muay Thai Association Sinduna November 15 dagi 19 fauba Pune da pangthokadoriba ahanba United National Amateur Muay Thai Championship ta Manipur gi mot chinabagi nimit 15 non-residential coaching camp ka loinana trial selection August 12 nomaijing nimitta Changanyai Community Hall da pangthok lagani Muay Thai sanaroi singna masagi kit ka loina report tongna bakhangalakli Makatana sanabagi pau sports journalist Boyaning Thogjam teki fangpigani Meter taramanga gi speed climbing da minute taret ka second tara da anover record thamki bagal loina 2020 da pangthok ka doriba Olympic Games da champion oina ba sa toriba maibam singkhai ngan ba Indonesia gi Jakarta da pangthok ka doriba sahi asigi taranipal subi Asian Games su medal phangna bakan honagani haina network asiga akhanan unabada phongdorogli Maibam Singkhai Nganba Thangal Barzada Leba Maibam Kubi Heiba Madi Maibam Ombi Sangitagi Machanopani Sok Lisingani Tarada Masana Asida Khongda Duna Waza Khelen Chitra Senamadi Saitizit ki Makhada Akanba Training Tawduna International ki Thakta Sok Lisingani Sumna Taramangada Malaysia ki Putra Jayada Pangthokiba Asian Youth Championship ta Speed ta Ahanba Madi Bouldering da Anisubata ki Sok Lisingani Sumna Taratrukta Iran gi Tehran da pangthokiba Asian Youth Championship ta participant tawkiba loinana Sok Lisingani Sumna Taratareta Singapore da pangthokiba Asian Youth Championship ta speed ta ahanba position taki national gi thakta pangthokiba championship tara mathoida gold manga amadi silver taruk lobangam khi North East Zone gi competition tara da gold taret amadi silver ahum phangbangam khre tha sigi tang tara manga dagi mathang thagi September manga phawba Indonesia gi Jakarta da pangthokadoriba taranipal subi Asian Games ki rock climbing masana gi speed lead amadi bouldering gi event ahum gi combine da saruk yagani ahanboina saruk yarabasu medal lobangam da honagani haiki aina sanadesina combine aduga individual speed ka aduga combine sidana bouldering haba maga speed haba maga lead haba maga aduga speed sina khwaidagi thuna kari gai khwaidagi best timing piba ngamidana winner oini aduga lead sina awang maga ba adudagi magi khwaidagi highest one khwai wana ka miduna magi winner hoiba aduga bouldering haba event sina kainoni Animbani mase adum ma powerful move oiba aduga maina kana ba masing yamba manga da mai leni kana ba aduda khwaidagi fajana ka mi do adu mai winner oiba kamanji si ahumak se loina mak result mai all round result yeng tuba aduga individual speed sanani individual speed sina speed tang sagi khwaidagi yang ka mi dana winner oiba combine da ludu kam computer se Japan Wei China duga Singapore mo samje dum lurakani ai competitive oigni duga aina pura Asian Games sida aina youngest oiduba athlete Asian Games and export climbing je ahanba yawa aduna mayam je loina focus la kani duga handaki Asian Games da world ranking number 1 to loina lakani duga position gidi adum medal amadi soidana lawakani pangthokadoriba Asian Games asida ahanboina yawgodoriba masana ma oiriba sport climbing da Bharat ki oina sanari ahum saruk yagadabada Manipur Sport Climbing Association dagi maibam singkhai ngan ba khalakpada association asina harawa amadi nungaiba phongdokpaga loinana association asige president L Suresh na yaifa mangol piduna miyamni mateng niragli Asian Games yawba matungda September
September 6 ta aikoi ma Australia haiba jaga sida World Championship ki damakta ma aikoi Jakarta mun thadokani hariba masana sida aikoi Asian Games amasung aikoi World Championship ta yaunaba sigumba chaliba ngang sida Manipur ki miyamna mahakpo pungning thogapiba amasung angangomba mateng pangbiu haibase masi association site ki as a president nama oina ai haijari miyam. Thank you. Manipur dagi apaba football sanarusing masing yamna puthokna bagi pandamda former football player association sinduna pangthoktuna lakpa sahi mari dagi tarani thoi phawgi pikliba nupa masa amadi nipi masa singi tha taruki oiba coaching program tha sigi tang manga dagi khumalambak sports complex ki football practice field pangthokani torambadu lebaki oiba khudong chadaba leibadagi anoba matam ama leptri phawwa matam kaktana yeithole haina former football player association gi secretary CA Santi Kumarna network asida phongdoroli technical training asi koigi han tawgiba festival dugi makha setar ba hairo si yamna systematic oy mawongda sehi amage tawsi na tawnar mani adu sehi masi yam sangmani thaturta aduga mantamda Sunday damo tawjigani hari Sunday si mantamda di Sunday mari natra manga leba punna koigi January thabo tawjibda Sunday kuntarit ni hairiba coaching asi koigi hogulak liba players ni yamna kanagadawa different types of technique yamasi ngangsing da yamna mong tana tambigani mahangna makataraduna hauji oriba All Manipur Football Association gi championship amadi tournament kaya pangthoktuna leiriba asi nakal ani mangna yanaba poraktuna tournament kaya leptana pangthoklabadi Manipur dagi apaba sanarsing puthokna honabada hena apaba khongthang oigani haike state dagi matang da uji case tong na leiriba form ga All Manipur Football Association ne tawi fisu yanaba mo poraga amada mo da kaga hanokna ga kari tawu yabge du jambiraga football si danaba yani nation apel tawjari matam sang lep khiba targadi gap amagal naani adegi club singi kudong chadaba player singi sanaba matam jana sanaba no hugaba preparation wala wa matang lakani the players in the players in the club singi lore mag sman tong le gadi ekoi state ki performance su kara haibadi hepjat or kaduba selection da karida apaba player pangtaba sinba kayamo tolpiyai tha sigi tang taruk tegi tarhomdoi phawba Mizoram da pangthokadoriba taruk suba North East Zone Shooting Championship da saruk yagadaba Manipur Rifle Association gi official amadi shooter singda ISBS farm gi proprietor IS become na sponsor toba track shooting entopagi thoram wangkhai topam lekai da leba masagi yumda pangthokre pangthokadoriba championship asida shooter yangkhai mari amadi official anina saruk yagani L Kulabanta amadi M Ibo Pisakna team asigi manager amadi coach oigani pangthokiba thoram asiga mari lenana ISPS farm gi proprietor Is Bricam na mamangi haukiba championship kya da champion oirakibagum sahi asida su sanarui singna phajaba performance piduna amuhana champion orapa oirasanu haina yaifa mangon piki Tagajari boyai loshilak padangasi nongmagi ai ngasagi pau bizari Environment Director teki pangki bangasi oi pai ngasama di nujugi pauda kwaidigi sakiba Celsius degree kontrani thoi dasmik maripu humdoi kwaidigi ingba Celsius degree taramanga dasmik nipal nuksita yawi sing manadigi sang maximum dasada maripu taratare dasmik maripu ni thoi minimum dasada humpumari dasmik humpuma thoi oiki ngasigi nong suki bagi sang tarit dasmik maripur tarani pal millimeter ni Hauzari bada mariba pau amuk kahna VC Pandey thama chuti pikre Professor W Biswanath VC gi charge puna bakhangan kre thawong asi saroni khongjang makha chathakigani hairi Chama natrabasu ayamba demand pirabanina mahusagum University ki mathauda hanjin binaba Chief Minister N Birena appeal tawkre amasong Nagagi watershed puraktunaida Manipur ki boundary amasong territorial integrity da sokadaba leite haibado yengshingadabani haina Rajya Sabha ki MP KH Bhavanandana Rajya Sabha da pukhatkre
Ngasigi ona dia STB pijaba pau matang aswa de sinjare meeting tabiribasinggi mafamdagi kaini athang nijeri pinabirasi.